Ngarang nungdan phonggiba pandamgi pauche maruiba paukra kangasiraga miyamda khudo tamjige center amadi state lengang maral leibasinggi mathakta akanba thabak loukhatpa ngamkhida bana Manipurda BJP maithikibani CM pham thadokpagi wafam leite pham thadokhrabadi erege American amadi drug mafia singi lambida yetpinaba kanasi leiroi and biren haukiba chahidagi tholakliba irang asigi leiriba yamna chahetnaba fibam asina maram odina State amadi central government ne maral leibasinggi mathakta akanba thabak loukhatpa ngamkhidabana Manipurgi Lok Sabha mikhalda BJP na maithikibani masigi mapung phaba thokdang adu CM ama oina ahangna lafam thoi haina Manipurgi Chief Minister M Berena phongdokrai Indian Express ki Chief Ritika Sofran akhana laukiba interview amada wafam asi phongdol adin Chief Minister na hai lenga ki makaidagi matik chawa action loukhatpa ngamkhidaba sina maram oidina tampaki miyamna marakte state amadi center na paliba lenga animakta pendaba lainarake Law and Order asina state ki isu ojerabasu irang achida hauzik fawada miyamgi apamba adumok thunganba ngamdrabasu Central Force na maru oiba thodang lawduna lakle maram ke achi leibadagi akhoina tampakta maithikibani State asiga outer parliamentary constituency ki oinasu samanaba situation sing leike Manipurda thoklibi issue sing achi loisinaba hotnabada yamna complex oiba phibamda leire muyo kayana manungi oiba maru oiba problem asi khangde Hariba maru oiba nunggi issue sing achi thidokpa amadi khangdokpana irang asigi waroisin puraknabagi maru oiba khongthang oigani Lok Sabha mikhalda maithiba asigi mapung phaba thodang adu Chief Minister ama oina aha isamakna lafam thoi agency kharane state asida hauzik thokliba irang asi kanglukki lan oina ure aduba akhoigi maikai di amasi kanglukki irang oina ude istelenga ki maikai dagi ilege American sing masa khangdokpa amadi makhoigi maram damda halangkinaba thabak laukhale Opi pambi sumanghan tang aduna kumjali singa niga sumna taragani fanda wall on drug haudoke yero furup singa si ekhoigi citizen ne aduba kanagumba kharada lenga asina makhoigi moyokta lay hadina lan uhanaba honare masin irang asi ohelakibani haike mapalamdagi ainkaina sangsi lakiba mitop singa sina hanadagi khunda leitatuna leklaba kuki singda maitei singe mathakta lan hauhanaba hukam chile tampaki miyamna lenga ki thabak thoramda sagwale Drug mafia gumma mapandagi mitop singkaktana irang asi thoanbani mapandagi sangchilakiba asina kuki miyamda insinuna irang hawannabagi sakti lei masida tampaki miyamna lamang khummanna bagi wakhalon fu annaba maram ohale mikhalda tampaki miyamna ekhoigi mayokta bot pikibagi maram asi miyamna state amadi central government na ilige emergency na cherak pigani habage thajaba thamki madu ekhoina thabak to ontokpa ngamkhide irang asi haurakpadagi hauna state amadi central lenga ki animaki mekaidagi maral leibasinggi mathakta akanba thabak loukhatpa ngamkhide adubu masi tamna phibam phagalakle handaki Lok Sabha mikhal asida miyamna piriba rai asida Chief Minister na kari wakhaloi lai Manipurda hauji ahoma purapa mathau tai khanbra haina hangkiba wahangi pakhumda CM na makha taraduna hauji tawriba thabak thauda asi hongdokpak changi Central Force ne state lenga paikhalakriba thabak thoram singda yamna yangjang lawnga sagapam thoe loina asengba tribe miyamda state lenga na makhoigi mayokta leite kumjali singa mga sama pahumpuga mathoigi matungna lakpa mitop singda target tawpani haiba wakhanga naba hotnabada mateng pangpam thoe Chief Minister na phongdokkiba wafam ase Central Force ne selengakta sogate haiba wafamla haina hangkiba wahangi pakhumda CM na hai iselengang na yelaw mimiyambu mayaka vasindyaktagi kanava loni na ilege emergency amasung umang kokthokpagi mayokta thabak tawe khongthang ase akaknaba kanglu amada atamna na target tawbagumna agency kharana lana ure madogi wakhalo adu hongdokpam thoe istelengang na hawdokliba khongthang asida makhoina sagwatkadabani kumjali singa mga sama pahumpugo mathoigi matungda sangsilakiba ilege emergency masa khangdokpagi thabak paikhale Gold Triangle dagi lakpa drug mafia singa lang thengnare loina umang wamang ngak senaba honare hariba thabak thoramasida Central Force singa su sogapa mathautai haike haujik lariba phiba masi Central na punama khangi mikhang na maram oidina Central gi luchangwa singi thabak chenbadagi issue asida mai onsinba ngamkhidabane anoba lengak semlaba matungna Central gi maikaidagi songsoi soidina khuthingjilakani amadi Manipurgi irang asigi chapchaba warusin puraknaba hotnabada mateng panglakani State asida Prime Minister lakani haibagi wakholo leibra haina hangbada CM na hai Prime Minister lakpa natraga laktaba haibadudi thoidokpa wafam oide mahana state asida laktrabasu parliament amadi Red Fort mamangda Manipurgi matangda ningchina wafamsing thangkre aduba kanagumba amatana madu takhide Prime Minister na isu asigi matangda anirang hana wangangkre
PM ki wafam aduda istel asida thokdebi irang asigi ahomba karisu lakpa ude haiba wafamda Chief Minister na hai madu aran bane Prime Minister na phongdoki wafam sing kanagumba amatana takide mahana phongdoki wafam sing yawba video otuna miyamda wakhal tahanaba honake matam matangi matung ine Imphal amadi Manipur pumbadege tamna tamna saugalakre madu nalamdrabadi social media ase negative oiva paumi singna pik thalamgane machini hauji oireba phibam ase BJP ne leingak sembada atopa party ga samminadaba yadaba phibam lerakpa asina Manipur gi matana center ge thaudang ahomba lakadra haiba wafamda Chief Minister na makhatana center da hauji leingak sembada ahomba leirabaso center na Manipur gi matangda faikhatliba thabak thoram singdade ahomba lakani haiba thajade illegal immigrants sing masa khangdokpa amade makhoi bo halhanki haibase constituency gi makhadani handak lok sabha mikhal asida miyamna piriba rai asigi thaudang asi Chief Minister na laure harabadina CM pham thadokadra haina hangba wahangi pakhumda adugumba khongthang amato loukhatkadaba leite kanagumba kharana eha amadi state asi thingnaba amasung thuganaba hotnare makhoi ba ain gi oiba cherak piba haibase aigi thaune nagasing yauna Manipur gi lawmi singna thengnariba issue sing eha amadi aigi teamna chapchana khangi hauji hena akanba mawngda thabak paikhatpa matam oire Chief Minister pham thadokpagi wafam leite makhoina aibu pham asidagi lakthokpa pamliba asigi maramde ahakki lengang illegal immigrants masa khangdokpa amani drug mafia singi mathakta thabak paikhalakpadagini karigumba aina CM pham thadoklavadi makhoigi lambida yepinaba kanasu leiraroi madu aikhoina karigidamak yenaba singda pigadoribano haike Manipur gi natana atopa state singda BJP na sit kayada maithi khibagi maram karigini khanbagi haina hangba wahangda CM na hai masi yamna amotpa politics ne Congress na aramba wasak saktuna karisu khangjadaba micham miyambu lana lamjingle miyam ge account da yamlaba senpham sing hakpani haibagi wasaklei madudi oithoktabane masina BJP gi sit masing hantaraknabagi maram ohenkibane masida miyam da senpham kya phangaliba defense budget Ayushman Bharat budget surrender tawgadra Manipur da makhona tukhaiba administration gi aramba wasak sakle India kaibagi matangda wangangba yaroi Manipur su adumangai makhoina karamna Manipur mache tana thugaibagi wangangadoribano masi oithoktabane haina Chief Minister na makhatana phongdokhe Shiki amata zaroi haiba wasa ngasi so hongdri MLA ni Sikanta Kaisamtham Kendra gi MLA ni Sikanta sapamna ngasi mahaki loke area department fund dagi sakhiba club building amasu community hall ani sangadna miyamna khusina khrei ngasi sangakhiba sing adudi Kaisamba jam laikai development committee gi nongna saba building social welfare club community hall ngana pithong mapal amasu habong wangmum laikai gi mera sangkam community hall ni Sangabagi Tharam Adude MLA ni Sikanta na phongdokhibada local area department fund asimyam gini mahakinate mangna handagi hauna haiba siki amata saru haba wasa ngasi jo hongba leite haike mangna siki amata saru habada wajaw ngangi haiduna karen naba noknaba yaure mahaki machada mige maral matkanu horangano haduna tambiba MLA ni hana phongdokhe panba yabade MLA ni Sikanta kendra sigi maru oiba iramnala asing kana sengba amasung sembagi thabak chatharibane